Meeyoi Lakh 2.5 Rom Mayumdagi Chenna Hankhraba Franch ki Akanba Lanmei Chakpagi Thoudokki Matangda crisis MEEPHAM PANGTHOKHRE. France ki President Emmanuel Macron na laibak adugi kha nongchup thangba sarukta tamthiraba Lanmei Chakpagi Thoudokna Meeyoi Lakh 2 Rom henba mi thadoktuna chena kiba adugi matungda laibak adugi oiba crisis meeting ngasi athengbada pangthoknaba lauthokre. Paris City ki Park Chauba adugumna mari henba saruk ama France ki kha nongchup thangba Gironde region da lakshin bangamkidaba Lanmei Chakpagi Thoudok aduna Meeyoi kaya awaba nang hangkibani haukiba chayodagi hawrakiba Lanmei Chakpagi Thoudok adu haujika yengnarubuda hanadagi sandokpagi chang khara hantharabasu Meeyoi amadi makhoi yumsing aduda hanjinba ngamdana leiri. France की ओइना मिरमदगी लम कोइबा लाकपसिंगी ओइबा ख्वाइदगी मसिंग याम्बा था अदु अगस्त था ओइरबनी था असि औशिलकपगा लोइना लामई चाकपगी थौदोकसिंग अदु येंगलुरगा प्रेसिडेंट इमानुएल मैक्रोन ना क्राइसिस मीटिंग अमा कौदुना मखा ताबा चेक्सिन थौरांग कया लोखतपा याननबा खंगंगे दौरी थंगनबा लैबाग अमा ओइरिबा स्पेन दसु लामई चाकपगी थौदोकना ngarang फावबदा मियोइ कया अमा मयुमदगी थैदोकनबगी थबक चथबा लेखिदे पुन्ना मियोइ लिसिंग 63 मफम थैदोखरबा मतुंगदा अतोपा लिसिंग 30 अमदी मखोइ मखोइगी मयुमदगी लापथोकपा ngamदना लैरि हाइरि।